Lakhipur online puthok saba June gi tang tara humdoi irai numit ki Khomjinba Pao tabirase ahanbada maroi Pao Gujarat ngarang Air India gi plane kai bagi thodokta Manipur gi cabin crew ani yauna miyoi chani gi nipuma thoi lekhidre Assam gi Kasar amasung Hailakandi jila gi school oja singda numit mangani gi oiba mitei me ki training June gi kunmari dagi hauragani UFO Far West Headquarter number 3 Lanka Hozai gi sangaba gi tharom pangthokre Borkhola gi Bangar par da thokiba mai chakpa gi thodokta dukan kayamarom mai natumna chakre Railway ticket booking da ahong bakhara porakadori tatkal gi damak adhar matau taragani amasung malem gi sabagi chang hantha naba AC season bagi matang da anauba chanapatap semgadori Hauzik mapung Pao tabirase Ngarang June gi tang tara ni thoida Air India gi flight Boeing 7878 Dreamliner Ahmedabad ki Sardar Vallabhbhai Patel International Airport tagi nungtil gi pung amaga minute kuntra mapanda paikat khrabagi matung khudung thiba thokre London Gatwick tamna paigadaba flight asida Bharat macha chamaga humpumapan British macha yankai humdoi Portuguese taret amasung Canadian macha ama yauna Punnamiyoi chaniga nifuni thoi tongki amasung crew member tarani thoi yauki masigi manungda Manipur dagi cabin crew member ani laikidre Thobal jila dagi Kongrailatpam Ngamthoi Sharma chahi kunithoi aduga atopa amana Lamnum Them Singson Kangpok Pizila dagi ni hairi plane asi paikhatpagi hek matungda Meghani Nagar gi BJ Medical College ki Dr. Singh Hostel building mathakta tasinki Thodok asida Gujarat ki hanagi Mukhyamantri Bijoy Rupani yauna miyoi chani gi nipuma thoi lekhidre hairi masida seat 11A da phamlamba Ramesh Bishas Kumar hinghoduna layeng chathari chahi 39 suraba Ramesh emergency exit ki manak maktada phambani hairi mahak thodok thokpa adugi matungda makhongna chatuna ambulance da kakatki Amaromda building mathakta tasinbagi thodok aduna medical gi mahiroi manga laikidre aduga kunrom asokapan nangki hairi Kendra gi Home Minister Amit Shah amasung Civil Aviation Mantri Ram Mohan Naidu thodok phamda laktuna yengsinkre thodok adu Rashtrapati Draupadi Murmu Pradhan Mantri Narendra Modi amadi atei makok thongba luchingba kyana thamoi sokna nungaitaba phongdokre Tata Group na laikidraba passenger sing imung manungda lupa crore amamam tawduna pigani haina lokthokre adumoinamak thodok asida laikidraba migi masing asi final oina DNA test tawrba matungda lauthokani haina Kendra gi Home Minister Amit Shah na phongdokre Stay informed with Lakhipuronline. Assam gi Kasar amasung Hailakandi jila gi school oja singda numit mangani gi oiba mitei mek tambibaki training chaliba June tha sigi tang kunmari dagina kunipan phawba chatharagani haukiba megi tang kunma thoida Kasar gi Inspector of Schools Ganesh Harijan ga Manipuri Sahitya Parishad Assam gi Lakhipur amadi Kasar District Committee gi member singa unaduna mitei mek tambina baki training program amagi matangda kupna khanakhi Inspector of School Sri Harijana takpirapka gi matungina Parishad ki Central Committee gi thobuba singna haukiba June gi tang mapan ningthokaba numita Assam ki Mahima Singh Mantri Sri Ranos Beguga Mahaki Office Chamber da unaduna hiramasigi matangda makhatana kupna khana nainaraba matung Mantri na takpirakpadagi haukiba June gi tang 13 da Assam Sarkar gi SCERT Director Dr. Nirada Devi na thokpa cherolamagi matungina Chaliba June tha sigi tang kunmari dagina kunipan phawba numit mangani gi oiba mitei mek tambi takpibagi training program ama Kasar amadi Hailakandi da pangthoklagani training gi mafam singdi Kasar amadi Hailakandi gi diet na lepkani hairi SCERT gi director na Kasar amasung Hailakandi gi DEO natraga IS ta thaba cherola sida maruina pallibadi Class 1 dagina Class 5 phawgi manungda leiba primary level gi oja sing khanbagi matamda school amada oja ama khaktang leiba oirabadi training program asida thabagi mathau taroi hairi maramaduna yamna wana hotnaduna purakpa training program asida saruk yabiranaba mari leinaba oja singi maphamda appeal tawjari haina Manipuri Sahitya Parishad Assam gi Lakhipur District Committee gi Secretary Ingudam Nilbir na thokpa cherolamada phongdorakli
अम्पाल की प्रेसिडेंट बेनी मिश्रना लुचिंगबा टीम अमना लेखिद्रबी अम्पाल की फॉर्मर प्रेसिडेंट इमा इंगोदमोंबी सनाथोई देवी की मसागी यूम जयपुर चतुना मतेंग पांगबगा लोइनना इमुंग मनुंगी अवाबदा सरुक यामिनख्रे खोंगचत अदुदा श्यामला देवी वाहेंगम ओंबी मीना कुमारी अमदी इमा मैरा पाइबी लुप जयपुर की प्रेसिडेंट मधुपति सेक्रेटरी विद्यारानी चिंबा मेंबर कयाना सरुक याखी लेखिद्रबा इमा की थवाइना लाइरमलेंदा इंगना चिकना लैरुनबगी दमक मिनिट अनि तुमिना लेप्तना अवापा फोंदोखी श्रीबार सिप्तिलादा के राजू की संगाइदा ngarang बिनोमला शर्मा ना मिफम अपोइदना फंखिबा मिफम अमदा श्रीबार सिप्तिला मैरा पाइबी लुप सेमख्रे मिफमदा ऑल असम मणिपुरी वुमेन मैरा पाइबी कोऑर्डिनेशन कमिटी की प्रेसिडेंट कोंजंगबम ओंबी अरुणा देवी गीतू देवी के एस नोमिता देवी अमदी वाई इनाउबी देवी सरुक जाखी नौना खलबा सिप्तिला मैरा पाइबी लुप की थौपुगदोरिबा सिंगदे टीएच अमिता देवी प्रेसिडेंट बिनोमला शर्मा वीपी के मुबितोन बीपी के आराधना देवी जनरल सेक्रेटरी टीएच गंभिनी देवी असिस्टेंट जनरल सेक्रेटरी एम दीपिका देवी सेक्रेटरी इंफॉर्मेशन डब्ल्यू कुंजलता देवी ट्रेजरर अदुगा एडवाइजर ओइना एनजी नबकुमार टीएच सुनील अमसुंग वाई किशोर कुमार बुखंदुना मेंबर 15 का लोइनना पुन्ना मियोय 15 ना साबा मपुंग फाबा एग्जीक्यूटिव बॉडी सेमख्रे यूनिवर्सल फ्रेंडशिप ऑर्गेनाइजेशन फार वेस्ट हेडक्वार्टर नंबर 6 नोंगदम संगलेन सलाम खुन लंका होजाई असम संगाबगी थरोम जुनगी तांग 13 चिंगलेमना पांगथोखरे इम्फाल जिरिबाम जारिबोन चिंगबगी तोंगान तोंगान बलमदम सिंगी इवेफो लुपलोय कयाना सरुक यादुना पांगथोखिबा संगाबगी अफोंग मिफमदा चीफ गेस्ट ओइना लाइसोम गुलाब प्रेसिडेंट मणिपुरी शॉर्ट स्टोरी सोसाइटी इंडिया प्रेसिडेंट ओइना मैत्रम मोहेंद्र प्रेसिडेंट यूनिटी ऑफ मैतई सोसाइटी होजाई गेस्ट ऑफ ऑनर ओइना डब्ल्यू जय कुमार एडवाइजर उमा केट्रीमेम शरद प्रेसिडेंट यूनिटी ऑफ मैतई यूथ सोसाइटी होजाई लाइनलाकपम ngौबा साहित्य भूषण थांगजम बीरेंद्र जनरल सेक्रेटरी अईबलुप असम असिना चिंगबा अंगमथौ सिंगना फंबाक की लेतेंग ओइपिखी मुतुम अजोइना तरामना उपगी वारोल थंबिखी सना पारिहन प्रेसिडेंट यूएफओना लेंबिरखिबा अंगमथौ सिंगदा लेंयान फी कुदोल तंखी चीफ गेस्ट ना पाखंग बजेक फिराल सिंखतपिदुना थौरमदु हौदोकपिखी सना पारिहन हौदोक वारोल पिखी थौरमदा वाई मैराबा सेक्रेटरी जनरल यूएफओ होजाई लंका सेंजम लांगोनबा इंस्ट्रक्टर यूएफओ मनी सेंजम ओंबी सनातोंबी अमदी दिनेश ना चिंगबा लोनना फंपाक थक्ता लेतेंगबा अंगमथौ सिंगना ममल लेरबा वाफम सिंग थंबिखी चीफ गेस्ट ना यूएफओ फार वेस्ट हेडक्वार्टर नंबर 6 ना पांगथोकदबा थबक थोरम सिंगदा मियाम पुन्ना थौदांग जामिनसी हाइबा वाफम सिंग थंबगा लोनना महाकी मागीदगिसु अंगम मतेंग पांगनी हाइखी कासारगी बोरखोला विधानसभा केंद्र की मनुंग चनबदा लेबा भंगार पार्क कैथेलदा ngarang khanghauduna mei chaklakpagi thodok amada dukan kayamarom meina tumna chakre thodok adu ningtham fi yonba dukan amadagi electric short circuit namaram oiraga horakibani haina miyamna phongdokli thodok adu da ngaihaki manungda thangnaba dukan kayamarom mathang lamakhibani hairi pau phangbadagi bhangar par police station gi incharge gobind silgaloinana police ki kangbo ama thodokphamda yaurakhi फायर ब्रिगेड की गाड़ी मतम साना थुंगलकी दबना पुलिस अमसुंग मियाम की मतेंगना बाल्टीदा इसिंग होंदुना मई मुथनब होनकी अदुबु माई पाखिदे काइना थंगदा बोरकोला अमदि कालाइन की फायर ब्रिगेड की गाड़ी लाखलबसु मसिगी ममांगदा दुकान कयामरोम मईना तुमना चाखरे लंथुम कयासु मांग ताखरे हाइना पावसिना हाइरी इंडियन रेलवेज ना टिकेट बुकिंग की मवंगदा अहोंग बखरा पुरकनबगी सेम सारी अनौबा नियम असिगी पांदमदी टिकेट की मतंगदा ब्लैक मार्केटिंग तोबा थिंगनबा अमदी पैसेंजर सिंगदा हेना खुदोंचाबा पीनबने लाखलिबा जुलाई की तांग अमदगी तत्काल बुकिंग तौनबगी दमक आधार कार्ड वेरिफिकेशन तोबा मथौ तारगनी पैसेंजर सिंगना IRCTC की वेबसाइट नत्रगा मोबाइल ऐप की खुतांगदा मखोगी आधार वेरिफिकेशन तौगदबनी हाइरी असितनतना जुलाई की तांग 15 आधार द युमफम ओइबा OTP डिस्ट्रीब्यूशन तत्काल बुकिंग की दमक मथौ तागनी मसिना
dalal singa ticket hena lausin ba hona bada thingba ngamlagani haire masigi mathakta su waiting ticket ki matang dadi passenger singna makhoi ki ticket confirm tawre natraga tawdri haiba adu train thaga dabagi pung kunmari gi mamang da khangma ngamlagani haire Malemgi sabagi chang hantana ba masung mai sijanabagi chang hantana bagi damak Kendra gi lengakna air conditioner AC sijanabagi matangda anoba chana pathap lauthokadori masigi matung ina hauzik miyamna AC temperature asi degree Celsius kundagi hena tana thamba yararoi sarkar gi anoba chana pathap asida AC ki temperature asi degree Celsius kundagina kunipan phawbagi manungda thamnana ba khangan gadori Laingakna hairi matam-matamda miyamna AC asi degree Celsius tara tarukdagina tara nipan gi changja sisinai masina maram oiraga maigi bill yamna hena kakhalli amasung masina malemgi akoibagi pibamdasu sogalli hairi anoba thausilasi yum khakta natana office mall hotel amadi gari na chingbada chanahangani haina Union Minister of Housing and Urban Affairs Manohar Lal Khattar na phungdokre Nungairaba Pao Yoga acupressure amadi physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Khanganjaba ma healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure healthcare gi field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawraba singna tamba yaraba course asi tamduna isana isabu tabak pijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenma matamgi oiba course singi tamaktasu admission haujare akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchada Lengsinbiragu Natraga mobile number 939573245 da of Honobio Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu Aroibada maruoiba pau amukhanna Gujarat ngarang Air India gi plane kaibagi thodokta Manipur gi cabin crew ani yauna miyoi chani ga nipuma thoi lekhidre Assam gi Kasar amasung Hailakandi jila gi school oja singda numit mangani gi oiba mitei mei ki training June gi kunmari dagi hauragani UFO Far West Headquarter number 3 Lanka Hozai gi sangabagi thorom pangthokre Borkhola gi Bangar Parda thokiba mai chapagi thodokta dukan kayamarom mai natumna chakre Railway ticket booking da ahongba khara porakadori tatkal gi damak adhar mathau taragani amasung Malengi sabagi chang hantha naba AC sijanabagi matangda anauba chanapatap semgadori Lakhipur online YouTube channel gi pau sandhok chaba ngasigi oinadi matang asida loijare